ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯊꯪꯒꯥꯜ ꯑꯃꯁꯨꯡ ꯄꯥꯎꯅꯥ ꯀꯩꯊꯦꯜꯗ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯜꯂꯝꯕ ꯀꯌꯥ ꯁꯔꯚꯦꯗ ꯊꯦꯡꯅꯔꯦ꯫ ꯑꯃꯗꯤ ꯏꯁꯥꯒꯤ ꯅꯠꯇꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯝꯗ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯂꯩꯅꯥ ꯑꯃꯒꯨꯝ ꯂꯩꯅꯔꯤꯕ ꯑꯁꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤꯁꯤ ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ Am-Istv Manipuri ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯏꯁꯥꯒꯤ ꯄꯇꯥꯂꯦꯟꯗ ꯑꯥꯏꯟꯅ ꯌꯥꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯕꯤꯌꯨ꯫ ꯏꯁꯥꯒꯤ ꯅꯠꯇꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯝꯗ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯂꯩꯅꯥ ꯑꯃꯒꯨꯝ ꯂꯩꯅꯔꯤꯕ ꯑꯁꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯦꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ MG ꯑꯦꯚꯦꯅ꯭ꯌꯨꯗꯒꯤ ꯍꯧꯔꯒ ꯊꯪꯒꯥꯜ ꯕꯖꯥꯔ ꯑꯃꯁꯨꯡ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯀꯔꯝꯕ ꯃꯐꯝꯗ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯟꯕꯒꯦ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯈꯜꯒꯤ ꯁ꯭ꯇꯔꯛꯆꯔꯁꯤꯡ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯖꯤꯟꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯠꯊꯈꯤꯕ ꯁꯔꯚꯦꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯊꯪꯒꯥꯜ ꯕꯖꯥꯔ ꯑꯃꯁꯨꯡ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯆꯠꯊꯈꯤꯕ ꯁꯔꯚꯦ ꯑꯗꯨꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ADM ꯖꯥꯗꯨꯃꯅꯤ, ꯏꯝꯐꯥꯜ ꯋꯦꯁꯀꯤ DCꯒꯤ ꯁ꯭ꯇꯥꯐꯁꯤꯡ, ꯃꯍꯨꯠ, ꯄ꯭ꯂꯥꯅꯤꯡ, EMCꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯌꯥꯎꯅ ꯄꯨꯂꯤꯁꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯪꯒꯥꯜ ꯕꯖꯥꯔ ꯑꯃꯁꯨꯡ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯚꯤꯛꯁꯟ ꯁꯔꯚꯦꯁꯨ ꯆꯠꯊꯈꯤ꯫ ꯇꯤꯝ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯆꯠꯊꯈꯤꯕ ꯏꯚꯤꯛꯁꯟ ꯁꯔꯚꯦ ꯑꯗꯨꯗ ꯊꯪꯒꯥꯜ ꯕꯖꯥꯔ ꯑꯃꯁꯨꯡ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯞ ꯄꯨꯔꯛꯂꯒ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯐꯝꯁꯤꯡ ꯑꯗꯨ ꯑꯣꯟꯗꯨꯅ ꯌꯦꯡꯕꯗ ꯑꯉꯛꯄ ꯃꯑꯣꯡꯗ ꯐꯤꯠ 13.9 ꯄꯥꯛꯅ ꯂꯩꯒꯗꯕ ꯂꯝꯕꯤ ꯐꯥꯎꯕ ꯁꯨꯞꯅꯒꯤ ꯐꯤꯠ 5 ꯈꯥꯛꯂꯒ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯀꯌꯥ ꯁꯥꯖꯤꯜꯂꯝꯕ ꯊꯪꯒꯥꯜ ꯕꯖꯥꯔ ꯁꯅꯤ ꯃꯟꯗꯤꯔ ꯃꯅꯥꯛꯇ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯃꯑꯣꯡꯗ ꯕꯤꯜꯗꯤꯡ ꯃꯊꯣꯟ 9 ꯁꯥꯖꯤꯟꯅꯕ ꯇꯧꯔꯝꯕ, ꯗ꯭ꯔꯦꯟ ꯐꯨꯖꯤꯜꯂꯝꯕ, ꯒꯂꯤꯗ ꯊꯣꯡ ꯄꯥꯟꯁꯤꯜꯂꯝꯕ, ꯕꯤꯜꯗꯤꯡ ꯃꯊꯛ ꯍꯦꯟꯗꯣꯛꯂꯒ ꯁꯥꯖꯤꯜꯂꯝꯕꯅꯆꯤꯡꯕ ꯀꯌꯥ ꯊꯦꯡꯅꯈꯤ꯫ DC ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯀꯨꯃꯥꯔ ꯏꯚꯤꯛꯁꯟ ꯁꯔꯚꯦ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯐꯨꯠꯄꯥꯊ, ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯅ ꯃꯐꯝ ꯀꯌꯥ ꯇꯛꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯊꯪꯒꯥꯜ ꯕꯖꯥꯔ ꯑꯃꯁꯨꯡ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯃꯐꯝꯁꯤꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯁꯥꯖꯤꯜꯂꯤꯕꯁꯤꯡ ꯈꯪꯗꯣꯛꯅꯕ ꯁꯔꯚꯦ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯁꯔꯚꯦ ꯑꯁꯤ ꯉꯁꯤ ꯂꯣꯏꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯂꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯋꯥꯀꯠꯁꯤꯡ ꯇꯥꯅꯅꯕ ꯃꯇꯝ ꯂꯩꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯆꯠꯊꯒꯗꯕꯅꯤ꯫ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯁꯤ ꯂꯝ ꯈꯣꯞꯆꯤꯟꯕꯗ ꯂꯩꯅꯥ ꯑꯃꯒꯨꯝ ꯂꯩꯔꯤꯕ ꯑꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ तुरे मपान खोपचनबा देगी लंबीदा खोपचनबा बाजार मनुंगदा खोपचनबा सिगी थबक ngakतनी सिदासु कोर्ट केस चटकनी खोटकनी हाइबा पोट अमसु अदुम तादबा नते तारे अखोई तौबम थोकपा अखोई मखा ताबा थबक अदुम अदुम सथरकनी हाइबा सिमा अदुम थमजगे लंबीनी से लेबसे अदुम ओलगा अदुम सर्वे लोर मतुंगदा अखोई मिंगल लोइना हेंग नोटिस थोलकनी एनी ऑब्जेक्शंस एंड हियरिंग्स थमनिंगब्रा अखोई येंगै सि गवर्नमेंट लैंड रिकॉर्ड की मतुंग इन लैंड दा लमदा पब्लिक स्पेस दा गवर्नमेंट लैंड दा मथक तो वगैरह मखा दा वगैरह एंक्रोच तौसिल एंक्रोचमेंट हाइजे मखा दा खक तौने लेते प्रोजेक्शन दुसु एंक्रोचमेंट नि मथक मधु यारगदी एनी इंडिविजुअल अमा मखा दे होगलगा मथक खुदिंग मक एंक्रोच तौनरानी अदुगी पोतु लै अदना लिस्ट थोंगकनी नोटिस थोलकनी अदुगा एनी क्लेम्स एंड ऑब्जेक्शंस हियरिंग मतम अदुम पीगनी अदुगा अकॉर्डिंगली हेंग इविक्शन की नोटिस थोलकनी है ए इसागी प्लॉट ता इसाना लोना याबगी मतुंगिना थबक तौबदा कोइना थिंगदब नते यारिबा मखै खोपसिल लगे हाइबगी मोंगदा लैबदौना उइ मसिगी लैना जे इसाना खंगना थादोकपा चुंगनी हैना खल्ली अदुगा लौथोकपिबा फगनी हैना खल्ली लम खोपचनबै थबक एंक्रोच तौसिनबै थबक मसिमा तौबिगनु पब्लिक की लैंड पब्लिक की स्पेस है फजना थबिनना बखोई खुदिंगना मोरल ड्यूटी अमसु अचौबा रेस्पॉन्सिबिलिटी अमसु लौमिनसे है थमजे। वांगोई असेंबली कॉन्स्टिट्यूएंसी की मनुंग चंबदा लेबा सामुरौ अवांग लेकाई की पोलिंग स्टेशन नंबर 22/4 अमसुंग 22/5 की नेशनल फूड सिक्योरिटी एक्ट NFSA की रेशन कार्ड होल्डर की ओइबा था की पिफम थोकपा चेंग सुना पिबिद्रे हाइबगी मतांगदा मियाम की ओइबा मिफम अमा पांगथोखरे। मिफम अदुदा यावखिबी मोइरांग मयुम ओंगबी प्रमोना फोंदोरकपदा ममांगी थासिंगददी रेशन कार्ड होल्डर खुदिंग की चेंग केजी अमखक ककलगा एजेंट सिंगना चेंग पिरमी अदुबो हंतक अगस्त थागी ओइना रेशन कार्ड होल्डर अदुदा यावरिबा मी मसिंग खुदिंगी चेंग केजी अममम हंथरगा येंबा
ꯍꯧꯔꯛꯄꯗꯒꯤ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛ ꯆꯦꯡ ꯀꯛꯊꯔꯒ ꯌꯦꯜꯂꯤꯕꯅꯣ ꯍꯥꯏꯅ ꯑꯦꯖꯦꯟꯠꯁꯤꯡꯗ ꯍꯪꯕꯗ ꯑꯦꯖꯦꯟꯠꯁꯤꯡꯅ ꯀꯥꯔꯗ ꯑꯅꯧꯕ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯡ ꯑꯁꯤ ꯍꯟꯊꯔꯒ ꯌꯦꯟꯕꯅꯤ, ꯃꯤ ꯑꯃꯗ KG 4ꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯦꯖꯦꯟꯠꯁꯤꯡꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯃꯁꯤ ꯃꯔꯝ ꯆꯥꯗꯦ, ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯆꯞ ꯆꯥꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯆꯦꯡ ꯄꯥꯏꯔꯤꯕ ꯀꯥꯔꯗ ꯆꯦꯡ ꯑꯣꯟꯕꯤꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯆꯦꯡꯁꯤ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧ, ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯅ ꯃꯔꯝ ꯆꯥꯅ ꯑꯦꯖꯦꯟꯠꯁꯤꯡꯗ ꯍꯥꯏꯕꯤꯔꯣ, ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLAꯗꯁꯨ ꯍꯪꯕꯤꯌꯨ ꯍꯥꯏꯗꯅ ꯋꯥꯔꯤꯁꯤ ꯂꯣꯏ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯍꯪꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯆꯦꯡ ꯑꯩꯈꯣꯏꯗꯤ ꯀꯥꯔꯗ ꯑꯃꯃꯝ ꯀꯛꯑꯒ ꯄꯤꯒꯣꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯃꯣꯏꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯆꯦꯡꯁꯤ ꯑꯩꯈꯣꯏꯗꯤ ꯅꯣꯏꯅ ꯂꯧꯅꯤꯡꯉꯒꯅ ꯂꯧꯔꯣ, ꯂꯧꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ, ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯦꯟꯈ꯭ꯔꯕꯅꯤꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯌꯦꯟꯒꯅꯤ ꯍꯥꯏꯔꯦ꯫ ꯍꯣꯏ, ꯄꯪꯖꯔꯕ ꯄ꯭ꯔꯖꯥ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ, ꯅꯨꯄꯤ ꯑꯉꯥꯡꯅ ꯌꯨꯝ ꯄꯥꯟꯕꯅꯤ, ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯕꯇ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯆꯦꯡ ꯑꯁꯤ ꯈꯪꯖꯗꯕꯗꯒꯤ ꯂꯧꯖꯔꯨꯔꯦ꯫ ꯂꯧꯔꯨꯕ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯠꯂꯤꯕ ꯆꯦꯡꯁꯦ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯪꯉꯨꯕ ꯃꯇꯝꯗ ꯃꯣꯏꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯄꯣꯠꯁꯤ ꯅꯣꯏ ꯂꯧꯅꯤꯡꯉꯒ ꯂꯧꯔꯣ, ꯂꯧꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯃꯁꯤꯗꯤ ꯍꯥꯏꯔꯛꯄꯗꯒꯤ ꯆꯌꯦꯠꯅꯕ ꯈꯔ, ꯁꯥꯎꯅꯤꯡꯕ ꯈꯔ ꯂꯩꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯐꯝꯃꯒ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯁꯤꯗ ꯍꯥꯏꯖꯕꯅꯤ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯔꯒ ꯊꯤꯒꯠꯄꯤꯔꯒ ꯑꯊꯨꯕꯗ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦ ꯌꯥꯝ ꯊꯨꯅ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯃꯨꯔꯧ ꯅꯥꯎꯔꯦꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯁꯥꯃꯨꯔꯧ ꯀꯩꯊꯦꯜꯗ ꯐꯝꯈꯤ꯫ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ NFSAꯒꯤ ꯆꯦꯡ ꯑꯁꯤ 2023ꯒꯤ ꯑꯣꯏꯅ ꯊꯥ ꯑꯃ ꯂꯥꯞꯆꯠꯂꯒ ꯂꯩꯍꯧꯔꯦ, ꯑꯗꯨꯒ 2023ꯒꯤ ꯅꯣꯚꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯒꯤ ꯆꯦꯡ ꯑꯁꯤ 2025ꯒꯤ ꯖꯅꯨꯋꯥꯔꯤꯗ ꯄꯨꯟꯅ ꯄꯤꯕꯤꯗ꯭ꯔꯦ, ꯑꯗꯨꯒ 2025 ꯖꯅꯨꯋꯥꯔꯤꯗꯒꯤ ꯖꯨꯂꯥꯏ ꯐꯥꯎꯕꯒꯤ ꯊꯥ 8ꯀꯤ ꯑꯣꯏꯅ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯆꯦꯡ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯐꯪꯂꯦ꯫ ꯑꯗꯨꯒ ꯊꯥ 4ꯈꯛ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯂꯤꯕ ꯊꯥ 3ꯒꯤ ꯆꯦꯡꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯌꯦꯟꯂꯤꯕ ꯆꯦꯡ ꯑꯁꯤꯁꯨ ꯃꯐꯝ ꯑꯃꯗꯅ ꯔꯦꯁꯟ ꯀꯥꯔꯗ ꯑꯃꯗ ꯆꯦꯡ KG ꯑꯃꯈꯛ ꯀꯛꯄ, ꯃꯐꯝ ꯑꯃꯔꯣꯝꯗꯅ ꯔꯦꯁꯟ ꯀꯥꯔꯗ ꯍꯣꯜꯗꯔꯗ ꯌꯥꯎꯔꯤꯕ ꯃꯤ ꯃꯁꯤꯡ ꯈꯨꯗꯤꯡꯒꯤ ꯆꯦꯡ KG ꯑꯃꯃꯝ ꯀꯛꯄ, ꯑꯗꯨꯒ ꯃꯐꯝ ꯈꯔꯗꯅ ꯆꯦꯡ ꯁꯨꯀꯛ ꯀꯛꯇꯕ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗ ꯁꯥꯃꯨꯔꯧ ꯅꯥꯎꯔꯦꯝꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯍꯟꯗꯕ ꯇꯥꯔꯕꯗꯤ ꯁꯥꯃꯨꯔꯧ ꯅꯥꯎꯔꯦꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯀ꯭ꯂꯕꯁꯤꯡꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯁꯥꯃꯨꯔꯧ ꯅꯥꯎꯔꯦꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯥꯝ ꯆꯥꯎꯕ ꯆꯅꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯐꯝ ꯑꯃꯗꯅ ꯆꯦꯡ ꯁꯦꯔ ꯑꯃꯃꯝ ꯀꯛꯄ, ꯃꯐꯝ ꯑꯃꯗꯅ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯑꯃꯃꯝ ꯀꯛꯄ, ꯍꯥꯏꯔꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤ ꯀꯔꯤ ꯃꯔꯝ ꯁꯨꯀꯛ ꯀꯛꯇꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ, ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯁꯥꯃꯨꯔꯧ ꯅꯥꯎꯔꯦꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯪꯗ꯭ꯔꯤꯕ ꯆꯦꯡꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗꯒꯤ ꯀꯛꯏꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯀꯛꯏꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯤꯌꯨ꯫ ꯃꯁꯤ ꯈꯪꯍꯜꯂꯛꯇꯕ ꯇꯥꯔꯒꯗꯤ ꯁꯥꯃꯨꯔꯧ ꯅꯥꯎꯔꯦꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯃꯁꯤꯒ ꯈꯨꯠꯁꯝꯅꯅ ꯆꯠꯂꯤꯕ ꯀꯂꯕꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ꯫ ILPꯒꯤ ꯀꯥꯟꯅꯕꯁꯤꯡ ꯌꯦꯜꯍꯧ ꯃꯤꯁꯤꯡꯗ ꯐꯪꯍꯟꯗꯅ ꯉꯁꯤ ꯐꯥꯎꯕ ILP ꯆꯠꯅꯕ ꯆꯍꯤ 5 ꯐꯥꯔꯛꯂꯕ ꯐꯥꯎꯕ ꯅꯥꯊꯩꯗꯨꯅ ꯊꯝꯂꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯍꯥꯏꯔꯤ꯫ ILP ꯀꯔꯤꯅꯣ, ꯃꯁꯤꯅ ꯃꯤꯌꯥꯝꯗ ꯄꯤꯒꯗꯕ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗු ꯈꯪꯗꯕ ꯑꯣꯏꯔꯒꯗꯤ ILP ꯆꯠꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯂꯒ ꯇꯝꯃꯨ, ꯅꯠꯇ꯭ꯔꯒ ꯑꯈꯪ ꯑꯍꯩꯗ ꯇꯥꯟꯅꯕꯅ ꯆꯨꯝꯒꯅꯤ꯫ ILP ꯁꯤꯕꯨ ꯃꯤꯇꯣꯞ ꯆꯪꯂꯛꯄꯗ ꯄꯥꯁ ꯄꯤꯕ, ꯄꯥꯁ ꯇꯨ ꯔꯤꯅꯨꯋꯦꯜ ꯇꯧꯕ ꯈꯛꯇꯔꯥ? ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠ ꯉꯁꯤ ꯐꯥꯎꯕꯗ ILPꯒꯤ ꯃꯇꯥꯡꯗ ꯆꯠꯊꯔꯛꯂꯤꯕ ꯃꯁꯤ ꯅꯠꯇꯕ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯈ꯭ꯔꯕꯒꯦ? ILP ꯄꯥꯁ ꯄꯥꯏꯗꯕ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 1000 ꯍꯦꯟꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯔꯕꯥꯔ ꯑꯣꯔꯗꯔ नंबर 2 1993ꯀꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 23ꯇ ꯏꯔꯥꯡ ꯄꯥꯔꯠ 1 ꯄꯥꯔꯠ 2ꯗ ꯅꯦꯄꯥꯂꯤ ꯌꯨꯝꯅꯥꯛ 70 ꯈꯛ ꯈꯨꯟꯗꯥꯅꯅꯕ ꯑꯌꯥꯕ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯅꯦꯄꯥꯂꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤ 1 ꯂꯥꯈꯀꯤ ꯃꯌꯥ ꯌꯧꯔꯦ꯫ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯦꯄꯥꯜ ꯐꯥꯎꯕ ꯒꯥꯔꯤ ꯆꯦꯟꯗꯨꯅ ꯁꯔꯚꯤꯁ ꯇꯧꯔꯤ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯗ ꯍꯪꯅꯤꯡꯂꯤꯕꯗꯤ ꯅꯦꯄꯥꯂꯤꯁꯤꯡꯒꯤꯗꯉꯁꯤ ꯐꯥꯎꯕ ILP ꯄꯥꯁ ꯀꯌꯥ ꯌꯥꯝꯅ ꯏꯁꯨ ꯇꯧꯈ꯭ꯔꯕꯒꯦ? ꯉꯁꯤ ꯐꯥꯎꯕꯗ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯁꯛ ꯇꯥꯛꯇꯨꯅ ILP ꯄꯤꯒꯗꯕꯁꯤꯡ ꯑꯀꯛꯅꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯐꯪꯂꯛꯈꯤꯕ ILP ꯃꯄꯨꯡ ꯐꯥꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯠꯅꯍꯟꯅꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯁꯤ ꯑꯃꯗꯤ ꯊꯕꯛꯇ ꯑꯊꯨꯕꯗ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯆꯍꯤꯁꯤꯒꯤ ꯖꯨꯂꯥꯏ 5ꯗꯒꯤ ꯄꯥꯡꯊꯣꯛꯄ
humphumari suba National Exhibition of Arts lishing ani subna kungamanga Lalit Kala Academy gi Exhibition Hall Mandi House Delhi da India gi state pumna maktagi artist lishing amaga chatruka humdran mukna saru yaduna hauzik Imphal Arts College da sculpture gi oza oibaga loinana Manipur University gi Fine Arts Department da PhD tauriba Pukhrambam Premchandra Apokpa P Indrajit Singh Kakching Ningthau Laikai Manipurna Visual Arts ki sculpture haiba hiram asida athoiba mana fanglakre. Malemgi honglakliba ing asagi fibam singbu haurakliba angang singda khanghananabagi pandamda amadi mapok numit thauramgi miyamna taunariba chanavi sing kayabu tung oinaramlaga yohen balongjamna mahaki tarani thoirak suba mapok numitna lakpada miyamgi sanabung oiriba kekru yairi club ki playground gi akoibada uhai panba uchara sing thaduna pangthokre Thobal district ki yaripo kekru district Kekru Mathak Laikai deki Yohenba Longjam Manipur Police Department Lairiba Longjam Sanjit amasung Longjam Ongbi Thoivishna anigi machanupa ahalni Longjam Sanjit Manipur Police Department da thabak tauribata natana Kekru Yari Club ki thausu puramduna Laikai gi amadi miyam gi oiba chawkhat thaurang kaya singdasu angang sing imung manung yauna saru yaduna laklibani machanupa Yohenba gi mapok numit ka mari leinana upal thaba aduda Sanjitna fongdorakibada Hauzik malimgi oina aing asagi amadi mahausagi fibamda aduki matik ahongba laktuna miyoibada khudongchadaba kaya piri leibak asigi oinasu upal wapal kaya thazinduna umang wamang yokhatuna mahausagi fibam kannanaba Egpet Ma ke Naam 2.0 imagi mingda upal ama haiba campaign amasu kanna changshilibasni masida tungda haurakliba angang singda mahausagi fibam gi matangda makhoi gi oiba wakhal chenhannanaba miyamna pangthoknariba mapong numit ki maong sing adudagi hongtoklaga mahausagi fibam kanbada kharadang oirabasu saru yaba ngamgadra haiduna upal sing asi angang singda thahanbani haiki paugi marak thana timba bre amatang lausari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiyo Kapidon cup syrup Wow Soccer company gi crown maker Chahi Yankai Suraba Soccer Company ki Crown Maker Wheel Hauzik Market ta phangbiragani Mahaw yamna leiba pisu yam chawba Crown Maker Wheel saman mayamsu mahaw yengbiyu Crown Maker Wheel Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matung amuka hana taram nokchari makhatawa pauda Ministry of Information and Broadcasting INV amasung Information and Public Relations INPR Department Singki coordination gi damak nom gyoba National Conference ama New Delhi da leiba Bigyan Bhavan gi hall number 5 ta pangthokre tongan ba state amasung Union Territory Singi INPR Department ki Secretary Singh na saru yaduna pangthokiba conference aduda Manipur lenga ki mahut sinduna Directorate of Information and Public Relations DIPR gi Director Ngangom Uttam amasung Directorate asigi Assistant Publicity Officer Press Ningthauzam Roshan na saru yakre Yamna laibak thiba thodok amada tekchamayai lekai dagi khangembam ningol maibam ongbi Shamitana Thawal District Hospital da mamang thagi July kunganipal da angang unabada leikhidaba da Narasingha BLF Village Level Federation Tekcham gi member sing na awaba phongdokre Tekcham mayai lekai community hall da pangthokiba awaba phongdokpagi thoram aduda Samitana ingna chikna lairam lenda leirunaba minute ani tumina leptuna awaba phongdokhi
ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯁ꯭ꯋꯥꯏꯁꯤꯗꯩꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10ꯗꯅꯤ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯃꯥꯅ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ 10 ꯐꯥꯎꯕꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡꯗꯨꯅ ꯃꯥꯁꯦ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯃꯥꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯉꯁꯤ ꯍꯤꯡꯉꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯁꯤꯁꯤꯗꯩꯗ ꯁꯦꯝꯈꯤꯕ JSCꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒ ꯅꯔꯁꯤꯡ ꯒ꯭ꯔꯨꯞꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯊꯪꯒꯥꯜ ꯑꯃꯁꯨꯡ ꯄꯥꯎꯅꯥ ꯀꯩꯊꯦꯜꯗ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯜꯂꯝꯕ ꯀꯌꯥ ꯁꯔꯚꯦꯗ ꯊꯦꯡꯅꯔꯦ ꯑꯃꯗꯤ ꯏꯁꯥꯒꯤ ꯅꯠꯇꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯝꯗ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯂꯩꯅꯥ ꯑꯃꯒꯨꯝ ꯂꯩꯅꯔꯤꯕ ꯑꯁꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ DC ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ISTVꯅ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯄꯨ